homeland union territory or separate adudana high mayamse simo mayam to lives never aduna sigma mayam sigi folding hojikari lakle aduna simaina climate change in marm orega oxi karhani satin sakalakpa adigi nongsi kana mong maril tadana adum kana torpa haitare matamama te akhoi monsoon na amler mido hojite monsoon gi maki system ga se loin kai re haitare ne matamama te akhoi leribasi wasman July August September asaista June July August asaista akhoi monsoon gi season ne na hainar mado hojiksna madu punam te loin kai re herga adum mafam matam naidana adum nongsu gi phim cha adum thengnare adagi siwa wafam yama thorpanina aduna akhoi sidaisda masidaisda thingnan simo mayamse control tawno khona basidaisda maru oina akhoi gi miyam gi leibiriba okhe tong organization sing loop sing haitare ne aduna masi kanglup khudima gi loop sing ko ada kanglup khara gi loop khara di adum sum taw taroi da adum leire haitare adum mate akhoi adum loin khangnare aduna sidaisda akhoi lenga kisu maikai da kisu adum akhoi su adum hona ba yaba adum hona jai adu honari bedo hona bati yodi habi port ne hoji tari ba mami se adunida sima mayam ama lebasna maram ore harga akhoi adum kano se awaba kharthi adum thenaba adum tare adu akhoi hanbar yade adu lep yade akhoi hona bati adum hona phon thok loina hona ga tawni aduna miyam punama kano tawna na ba adinga sagi poppy kano ge akhoi ge deforestation tawre harga poppy plantation ga tawni khoni ga se masi thingna na akhoi lengak sinane lengak na achawa yang akan mathaw khar pai khat ngai de sumya ya roi dori habo hojik singapore da akhoi drug maril ne wa khum ki any case samna se na mi jing se at ma khoi sib se rak pi habo masri kana na hai ba khot pa kana am tar masri da am ta ma khoi ta te kano da akhoi ki in international body am ta na UN ha ra so aduga kana ha ra so lebak amana appeal phaniam tawso masrista makhoi kan telekte aduna singapore the drug ki oiba wafam se drug maril ne any drug related activities se moje pura almost minimum ni haitare natka almost non existent ni haitare aduna asimo wafam ga se akhoi manipur su india da su haita india da su masigi port se tawra pagi mathau se yam kina tarabani aduna takadi hoji india se khwadi most populated country in the world ni aduna mi su masing se khwadi yamakpa mi masing yang person man mo reharga thorka da market fall man di thabok phang da gi mi masing da su hengalak tuiba adigi kare hane phatta ba crime da gi masing su hengalak tuiba aduna kare hane lamphai satpa miyam haitare ne ko lamphai satpa miyam se masing se som hengalak do ni na phatta ba thabu mayam se som thorpa hengalak tu ne ba aduna mayam pun si control ta no phana ba da sa gi akhoi keno se drug maril ne ba keno sing se activities sing health sen mi sing se ma khoi so akhoi death sentence se capital punishment haitare ne masi pin na bagi ain law amane salai pasima yam tin ma thak tare na ai admena madu thamchani haitare hoi thagacheri oja makata na mulak chage government of india ge ministry of external affairs MIA na phongdorak pa wafam da demarcation tawdriba manipur gi ngamkhai paring gi wathok loisina na ba wari sanari haina wafam si phongdorak leja wafam asi ekhoi gi marak sida india myanmar ngamkhai gi chay na ba loisina na ba territorial exchange tawgadra hainari ge marak ta nebo za ministry na phongdorak liba wafam se ngamkhai paring gi wathok loisina na ba wari sanari haiba wafam du ne za sai matang sida kari haibini ta sida masi wafam se akhoi yaning de haitara hoi masi sungya yaning de akhoi manipur gi manipur inak se hojikute india gi part amani haire aduna akhoi ma series da indo myanmar boundary haitare na haira se ba aseng mo akhoi manipur gi ngamkhai paring haibtai ada high university sta lady ba masidi sta controversy leire adigi dispute leire haidana keno tawni hana akhoi manipur gi lam khara ma myanmar da pithok laga aduga makhoi kitang ontham onsin khara tawna ni ka khana haibagi wafam khara lakpagi ama option ama madugi alternative ki type ta ama thorei se masi sungya yaningde akhoi yapum stock te ne khalle aduna masi matang site keno da akhoi kokomin su keno taw ki ba legre makhoi gi stand kan ba yamna akhoi stand ama phondok ki se legre ma mai pai tna sana ganu ana in government of india da warning people some legre haitare aduna akhoi ge keno da india ga leinari ba akhoi siguma akhoi boundary border dispute haitare ne
masih kan kita solve tona na ba khona bada sab saba asema demarcation yamna historical oiba boundary dun kadai de lebno okay traditional boundary kadai de lebno ga ga ji okay yamna history gi mayam ga se ticket na khot na ko ta jira a ji si ma mayam se tawri har ga ni khizana phajana solve to ba ya ba wa phum de gi ta adu pun mu tu loina kan thok le har ga kari hani kan to isam sam ba mong da manipur gi lam khara na khoina pami ba area se khara ja pitho lage adu